ꯑꯍꯥꯟꯕ ꯃꯤꯗꯤꯌꯥꯁꯤꯡꯗ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯄ ꯄꯥꯎꯗꯝ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯏꯁꯨ ꯇꯧꯈꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯄ꯭ꯔꯦꯁ ꯁ꯭ꯇꯦꯠꯃꯦꯟ ꯑꯃꯗ ꯆꯥꯟꯗꯦꯜ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 5 ꯏꯪ 2025ꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯆꯥꯎꯔꯥꯛꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:49ꯗ ꯍꯥꯏꯔꯤꯕ ꯚꯤꯍꯤꯀꯜ ꯅꯝꯕꯔꯅ MN04C0667ꯗ ꯍꯥꯏꯔꯤꯕ ꯚꯤꯍꯤꯀꯜ ꯑꯁꯤ ꯃꯤꯁꯇꯔ MK ꯔꯥꯡꯀꯟꯃꯤ ꯁꯣꯊꯦꯗ ꯕꯤꯂꯣꯡ ꯇꯧꯕꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯔꯦꯁꯤꯗꯦꯟ ꯑꯁꯤꯅ ꯆꯗꯣꯟꯄꯣꯛꯄꯤ ꯚꯤꯂꯦꯖꯇꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯚꯤꯍꯤꯀꯜ ꯑꯁꯤ ꯐꯣꯔꯁꯐꯨꯜꯂꯤ ꯑꯃꯁꯨꯡ ꯏꯟꯇꯔꯁꯦꯞꯇꯦꯠ ꯇꯧꯗꯨꯅ ꯀꯨꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯍꯥꯏꯖꯦꯀꯤꯡ ꯇꯧꯈꯤꯕꯒꯤ ꯋꯥꯐꯝ ꯑꯃꯅꯤ ꯂꯣꯏꯅꯅ CNPOꯅ ꯀ꯭ꯂꯦꯝ ꯇꯧꯔꯗꯨꯅ 19 ꯁꯦꯛꯇꯔꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯇꯁꯨ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄ꯭ꯔꯣꯝꯂꯤ ꯔꯤꯄꯣꯔꯠ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛꯄꯨꯒꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯔꯤꯀꯣꯚꯔ ꯇꯧꯕꯒꯤ ꯑꯞꯗꯦꯠ ꯂꯩꯇꯦꯕ ꯋꯥꯐꯝ ꯌꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯁꯦꯝꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯕꯁꯨ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯄꯥꯎ ꯇꯥꯗ꯭ꯔꯤ ꯏꯕꯣꯝꯆꯥ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯂꯨꯆꯤꯡꯕ ꯈꯟꯕꯒꯤ ꯄꯥꯎ ꯇꯥꯗꯦ ꯍꯥꯏꯅ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯦꯁ ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯔꯨꯔꯦꯜ ꯂꯥꯏꯚꯂꯤꯍꯨꯗ ꯃꯤꯁꯟꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯀꯪꯂꯩ ꯍꯤꯌꯥꯏ ꯋꯨꯃꯦꯟꯁ ꯃꯜꯇꯤꯄꯔꯄꯁ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯄꯨꯡꯗꯣꯡꯕꯝꯗ ꯂꯩꯕ ꯂꯝꯂꯥꯏ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯄ ꯚꯤꯂꯦꯖ ꯄ꯭ꯔꯣꯁꯄꯦꯔꯤꯇꯤ ꯔꯤꯑꯥꯏꯕꯜ ꯄ꯭ꯂꯥꯟ VPRP ꯀꯟꯚꯔꯖꯦꯟꯁ ꯃꯦꯂꯥ ꯊꯧꯔꯝ ꯌꯥꯎꯕ ꯂꯥꯛꯄꯗ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯏꯕꯣꯝꯆꯥ ꯂꯝꯂꯥꯏ ꯀ꯭ꯂꯥꯁꯇꯔꯒꯤ CLFꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯨꯈ꯭ꯔꯝꯕꯝ ꯕꯕꯤꯇꯥ ꯇꯦꯂꯧꯆꯅꯥ ꯁꯩꯖꯪ ZP ꯃꯦꯝꯕꯔ ꯑꯃꯣꯝ ꯖꯥꯃꯤꯅꯤ ꯁꯣꯝꯕꯨꯝ ZP ꯃꯦꯝꯕꯔ ꯌꯨꯝꯅꯥꯝ ꯏꯕꯣꯍꯜ ꯇꯦꯂꯧꯆꯅꯥ ꯁꯩꯖꯥꯡꯒꯤ ZPꯒꯤ ꯆꯤꯌꯔꯄꯔꯁꯟ N ꯍꯤꯔꯣꯖꯤꯠ ꯅꯣꯡꯒ꯭ꯔꯦꯟ ꯆꯤꯡꯅꯨꯡꯀꯣꯡ ZPꯒꯤ ꯆꯤꯌꯔꯄꯔꯁꯟ M ꯕꯤꯂꯥꯁꯤꯅꯤ ꯑꯃꯁꯨꯡ ꯇꯈꯦꯜ ZPꯒꯤ ꯆꯤꯌꯔꯄꯔꯁꯟ M ꯅꯤꯡꯊꯦꯝ ꯄꯨꯡꯗꯣꯡꯕꯝ ZPꯒꯤ ꯆꯤꯌꯔꯄꯔꯁꯟ I ꯄ꯭ꯔꯦꯝꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯨꯟ ꯍꯦꯟꯕꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯃꯤꯌꯥꯝꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡ ꯈꯨꯗꯛꯇ ꯐꯪꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯕꯣꯝꯆꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯕꯨ ꯑꯀꯛꯅꯕ ꯃꯇꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯦꯝꯂꯛꯀꯅꯤ ꯍꯥꯏꯕꯗ ꯉꯟꯃꯜꯂꯤ ꯍꯧꯖꯤꯛ ꯂꯨꯆꯤꯡꯕ ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯅ ꯃꯤꯡ ꯄꯟꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯔꯨꯂꯤꯡ MLA ꯑꯃ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯦ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯦꯈꯤ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯏꯕꯣꯝꯆꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯟꯚꯔꯖꯦꯟꯁ ꯃꯦꯂꯥ ꯑꯁꯤꯅ ꯈꯨꯟꯖꯥꯁꯤꯡꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯆꯠꯂꯒ ꯂꯧꯔꯨꯕꯗ ꯃꯇꯝ ꯆꯪꯕ ꯃꯦꯂꯥ ꯑꯁꯤꯗ ꯈꯨꯗꯛꯇ ꯐꯪꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯤ ꯃꯁꯤꯃꯛ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯈꯤ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯇꯥꯏꯒꯔ ꯖꯔꯃꯟ ꯔꯣꯗ ꯁꯦꯝꯕ ꯌꯥꯔꯣꯏ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡ ꯊꯝꯕ ꯌꯥꯔꯣꯏ MNYO ꯅꯥꯒꯥꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯥꯏꯒꯔ ꯖꯔꯃꯟ ꯔꯣꯗ ꯁꯦꯝꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕꯁꯤ ꯌꯥꯔꯣꯏ ꯑꯃꯗꯤ ꯁꯨ ꯒ꯭ꯔꯨꯞꯀꯤ ꯀꯦꯝꯞꯁꯤꯡꯁꯨ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯊꯝꯕ ꯌꯥꯔꯣꯏ ꯀꯨꯀꯤ ꯑꯦꯔꯤꯌꯥ ꯈꯛꯇꯗ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯅꯥꯒꯥ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ MNYOꯅ ꯐꯣꯡꯗꯣꯔꯛꯂꯤ MNYOꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯠꯕꯨꯡꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯐꯥꯎꯕ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯥꯏꯒꯔ ꯖꯔꯃꯟ ꯔꯣꯗ ꯍꯥꯏꯅ ꯊꯣꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯀꯨꯀꯤ ꯇꯤꯌꯣꯔꯤꯁ ꯅꯠꯇ꯭ꯔꯒꯅ ꯑꯥꯔꯝ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕꯅ ꯊꯧꯔꯥꯡ ꯑꯁꯤ ꯌꯥꯐꯝ ꯊꯣꯛꯇꯦ ꯃꯔꯝ ꯑꯁꯤꯅ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯒꯤ ꯄ꯭ꯔꯦꯁꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯂꯝꯕꯤ ꯑꯁꯤꯒꯤ ꯊꯣꯜꯂꯤꯕ ꯃꯃꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯈꯟꯊꯈꯤꯒꯗꯕꯅꯤ ꯀꯧꯕ꯭ꯔꯨꯒꯤ ꯆꯤꯡꯈꯣꯡ ꯄꯔꯦꯡ ꯑꯃꯁꯨꯡ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯑꯦꯔꯤꯌꯥꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯂꯝꯒꯤ ꯃꯇꯥꯡꯗ ꯌꯦꯠꯅꯗꯨꯅ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯀꯌా ꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯥꯒꯥ ꯃꯤꯌꯥꯝ ꯍꯧꯖꯤꯛꯇꯤ ꯃꯤ ꯄꯥꯏꯕ ꯄꯣꯛꯍꯜꯂꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯩꯁꯤꯜꯂꯛꯂꯤ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯌꯦꯡꯁꯤꯟꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯦꯠꯅꯔꯛꯄ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯍꯛꯄꯨ ꯅꯝꯊꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯠꯕꯨꯡꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛ ꯂꯥꯏꯃꯅꯥꯏ ꯇꯤꯡꯄꯨꯏ ꯁꯥꯗꯨ ꯀꯧꯕꯨꯏ ꯑꯦꯟ ꯂꯣꯛꯇꯥꯛ ꯄꯥꯋꯔ ꯍꯥꯎꯁ ꯂꯩꯃꯇꯥꯛ ꯑꯦꯟ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯑꯦꯔꯤꯌꯥꯗ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯔꯣꯡꯃꯩ ꯀꯕꯨꯏ ꯄꯥꯎꯃꯩ ꯅꯥꯒꯥ ꯃꯥꯎ ꯅꯥꯒꯥ ꯈꯥꯔꯝ ꯅꯥꯒꯥ ꯑꯥꯏꯃꯣꯜ ꯅꯥꯒꯥ ꯆꯤꯔꯨ ꯅꯥꯒꯥ ꯀꯣꯝ ꯅꯥꯒꯥ ꯏꯟꯄꯨꯏ ꯅꯥꯒꯥ ꯀꯣꯏꯔꯦꯡ ꯅꯥꯒꯥ ꯑꯃꯗꯤ ꯆꯣꯊꯦ ꯅꯥꯒꯥ ꯍꯥꯏꯔꯤꯕ ꯅꯥꯒꯥ ꯇ꯭ꯔꯥꯏꯕꯁꯤꯡꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯂꯝꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯔꯤ
MNYO na Manipura natragana Naga area lambi semgatpada athingba leiti maramdi lambi semlakpa haibisi miyamgi khudong sahnabane dumapu yetnariba lamda Tiger German Road haina maming thonduna lambi semgatnaba thorang torakpadi yaba ngamlo heri ground situation ningthina verification tawduna hairiba lambi asi nampuda semlakpa tarabadi community marakti hena sawba lanjaw thoroknaba maram moirakani maram asina yetnariba lamgi wafam sing Laikai tadriba phawba hairiba lambi government amsumari lenaba authority singna honagadabani heri amaramna Nagagi area da su group ki designated camp sing thamjilakpa asi lakthoktuna Kuki gi mayek sing mafam sing thamgadabani su group ki camp sing semganaba chuchampur amasum kangpui district ki mafam sing haujuk sathariba survey asida Naga lam sing naknana amadi Nagagi lam sing gi manungsana Sanaba Toriba Siabamroy, Maramasana Kuki su group singi came Sanaba survey Toriba Mapamasi, Hongdok to Nagagi Mapam Singamadi Naknaba Mapam Sing Nataba, Kuki Sapsaba Mapam Sing the Saga Amadi, National Highway, State Highway Amadi, Railway, Line Naknaba Mapam the Su, Kem Tambiga no Hinasu, MNYO na India government Amadi Marilena authority the Takshilakli, Sanung Lakula no make up silakli. Koki kulai pai bising singnaba singna Impal East ki sanung lakol laumi singda lau shooting ade nungmai round khara kapsi lakre asu apandi ya haudra hedi thaudo singa siu pung tararom tabra thoki bani nungmai kap liba mafam adu ku yamna nakna singkhong thangba sarukta BSF ki personal sina ngak senbagi thabak tawri ban hedi adu bu nungmai kap ki makol ta narabasu kanana kap liba no habi chap sa ba khang mangam darabasu sanung lakol ga thangna basing thakta ki kap tharak poi bana Kuki kulai pai bising oiram gadra habi singna lairi nongmai makol ta abadagi lakol adu law suri ba lomi sing security force na tan khalakre ron security force laina nongmai kap tharak ki thawong si meke dungi miyam na pianda pa phongdok narakli Assam Sarkar Manipur ki lola masumayek sakhang birakpa se ekhoi gi khwaidi gi labuk phabani karam punsi Milal Assam Guwahati panana sindranga si Shri Radha Gobind Mandir Kekura Nagar Dispur mitai mek tamkhibi gi ahan batanga ki certificate yenthokpi gi thormpang tokre thauram adu gi wahau dokpi reduna Milal Guwahati panagi secretary karam punsi pana kibada ekhoi gi lola masumay asi Assam lengana sakhang birakpa asi ekhoi gi khwaidi gi hena lebuk phabani maram adu Guwahati gi manungsana lariba mitai islina singna mitai mek hainaba tambiwaki Middle Guwahati Panagi President Dr. M. Gopal Nahikibeda Guwahati Manungda Lariba Mitai Lekagi Miyosing Mitai Measi Tamna Bohonaragani Masida Miyam Sumating Pangbiwaki Tauramaduga Mari Lainana Ahanba Pies the Mitai make them keep a Mahiroi Kun Sadibiki and Toki Bagaloina Anisuba Pies Guena Mahiroi Taraga Mangada Mitai make Tapita Mibiki Tauramasu Autoki Nasigi Tauramadu the Middle Assami President Seram Rosit Mandap Committee ki President Jumnam Thambal Middle Guwahati Panagi Advisor Huidrom Prem Kumar Masum Vice President Ngangum Probal Sarvyaki Fit India Sunday on cycle ki thorompang tokre nom gi manung da cycle thobi gi haina bimi pung khuding da lairabadi haksang bu na di yektuna thamangam gani Bikram ngasi July 13 da ayu pung 3 tab matamda Sai NERC Tagel Impala Madi Manipur Lenga ki Tourism Department ani kusamnaduna Fit India Sunday on cycle ki Tharama Manipur ki Tourism Director Laurembam Bikram Madi Sai NERC Tagel Impal ki Assistant Director Laishram Samnitayan flag off tawduna Sai in ERC Impal Complex ki lamthakre Thoramasi kumza English singa niga kunga mari ki December 10 ki Bharat ki Prime Minister Narendra Modi ki meyam khada Ministry of Youth Affairs and Sport na launch tawduna Nationwide Fitness Initiative to combat obesity panam gi thausalam oina satharakiba thauram gi manungsana pangtokibani hairiba thauram asida tuwan ba cyclist sing na sarugyaduna Sai in ERC Tamayam Horaga Langzing Asawa Napsa Sing Naurem Hena not EOC Tamelong District Tourism Sana Yam Kalama Kashampa area Odi Tamayam Amadi Tauxem Laga Sai NER National Security at Napsa Adumak Ladiana Haramasiki MLA Director Tourism Lorem Mine Singan Hakibida Fit India Sandi Ona Tamay Proramas Magi Manazas Pangada Napsa Sing Ipung Later
ꯇꯧꯁꯦꯝ ꯕ꯭ꯂꯣꯛꯀꯤ ꯅꯞꯁꯥꯒꯤ ꯕꯦꯅꯤꯐꯤꯁꯔꯤ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯊꯥ ꯑꯅꯤꯒꯤ ꯃꯩꯈꯨꯒꯤ ꯆꯥꯡ ꯑꯁꯤ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯐꯝ ꯊꯣꯛꯄ ꯅꯞꯁꯥꯒꯤ ꯃꯇꯝ ꯑꯁꯤꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯈꯟꯖꯩ ꯃꯥꯡꯅ ꯇꯃꯩ ꯕ꯭ꯂꯣꯛꯀꯤ ꯑꯣꯏꯅ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯊꯥ ꯑꯍꯨꯝꯒꯤ ꯅꯞꯁꯥꯒꯤ ꯆꯦꯡ ꯑꯁꯤ ꯀ꯭ꯋꯤꯟꯇꯜ 2,000 ꯐ꯭ꯔꯣꯝ ꯑꯣꯐ ꯃꯁꯤ ꯆꯦꯡ ꯕꯦꯒ ꯑꯣꯏꯔꯒꯅ ꯕꯦꯒ 5,500 ꯑꯣꯟ ꯁꯥꯏꯀꯜ ꯑꯗꯨꯒ ꯇꯧꯁꯦꯝ ꯕ꯭ꯂꯣꯛꯀꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤ ꯑꯣꯏꯅ ꯊꯥ ꯑꯅꯤꯒꯤ ꯐꯪꯗꯅ ꯂꯩꯔꯤꯕ ꯆꯦꯡꯒꯤ ꯁꯔꯨꯛ ꯑꯁꯤ ꯀ꯭ꯋꯤꯟꯇꯜ 1,100 ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯔꯥꯡ ꯊꯤꯡ ꯇꯥꯟꯅꯔꯒ ꯄꯥꯡꯊꯣꯛꯅꯤꯡꯕ